Myanmar da Kuki singna leramba yum bunker sing athoba singna khudum chankre mai pakwa oibio athoba sing haina social media sing da thaganarakle Mr. Helen Thana Lusangba Kuki Job Council KJC hadaba organization asi Zomi community singa karigumba hiram amatada mari leina de haina lauthorakre KJC hadaba lop asi Zomi community gi unity bu masoi tana ba lingkhat ke lop ne lop asiga Zomi community ka karigumba mari amata leina de loinana KJC gi makhada Zomi community na su laite haide loinana paite baiphai simte gangte mate zau trap sange apex body ama oina legitimate oina sakhanglaba council di Zomi council khaktane haina thamlakre Lengak na pung mapandagi lengak ke office sing kagadabani hajarabsu kaksing district ke Waikhong da leba SDO Waikhong SDC Waikhong SDC sugnu amadi MSPDC sugnu subdivision ki manager ki office te pung tara hela phawa staff ama phawa laklamdre haina social media sing thaganarakle Sahi ahong ki manungda Imphal manunggi lambi sing sitnar hanaba concrete road semba haure haina phongdorakre Manipur ki miyamna lambi fatte lambi sembi haina matam kya ki mamangdagi lauduna lakkeba adugi mahai phanglaba yana leire Manipur ki tongan ba mafam sing amadi greater Imphal ki manungda leiriba leira khulak sing yauna sahi ahong ki manungda sitnar hanaba ki pandamda hojik Manipur ki mafam kya da concrete road semba ki thabak paikhatpa haure haina PWD gi Additional Sub-Engineer Songtham Risi Chandrana Phongdokhre Mahana Hiramasi Matangda Makhatana Phongdokhibada Lambi Sembagi Thabak Singasi Manipur Urban Road Drainage and Asset Management Improvement Project ki Makhada Paikhatpane Project asi Manipur lenga ki PWD Department na Asian Infrastructure Investment Bank ki loan gi matengna paikhatpane AIIB gi loan assistant gi makhada paikhatpa project ni masibu rigid payment hairaga sukhanai project asigi matungina greater Imphal gi kilometer songa ga niputaret ki area da leiba national highway MDR state highway ODR amadi IBR mayam koila thaba sida koila gi mathakta concrete thaba white topping tawba paper pad thaba short canal concrete thaba na chingba yauna lambi gi yet lom mailom da leiba drain sing chanba optical fiber puba sing white pipe puriba kya yauna accommodate Tona Batavok Supakatli, Hiramasigamari Lenana Pekes ani Amagi, work order P. Kibataruklum Sude, Pekes ani Amanata, Ahumlon Tamagaidi, Imphal Manugilambi Patribusing Project Asigi Makada Pahana Batavok Subahaure, Adubu Tabaki Mangamde, Nungzuta Oibane Ipang Pang Trihadi, Ahaba priority oina Educational Institute Hospital Singba Labor Mapam Singilambi Sing the PD Adubu, Miamna Rigid Payment ki awareness wat Panakoila, concrete Taba Amadilambi Nakal Labor Nala Sing Salandre Habagi Sing adumaklai public na torokliba complaint sing asi chumi adubu yamna lambi yadra haba dimana mangda thamlaga ahan ako naina thabak suri thabak suba asida tongan ba department sing asu kusamnari amadi mafam kya da satuna miyamda awareness piraga thabak suba su yauri miyam su department na thengnari ba awaba kya asi khangbiyo haina phongdokhe Manipur yauna North East State mangada lithium amadi graphite yauna tongan ba mineral tan million humudra rom lenamgani panari haide Geological Survey of India no phongdorako report amata Manipur yauna leba asigi North East State sing manungda Assam Arunachal Pradesh Meghalaya amasung Nagaland da lithium graphite amasung vanadium yauna tap tawdriba mineral sing amasung rare earth elements REE sing punsilaga chawrakna million ton 70 rom leiramgani panari hana phongdokhre Geological Survey of India na puthorokpo report na yumpham oiba paw asina hai matam kharagi mamangda GSI na puthorokkiba report asi extensive exploration chatharaga masida yumpham oiduna puthorokpane North East ki state manga asida lerakliba atangwa mineral amasung REE sing asina leba asigi energy transition purakna bagi thabakta khumang sausilhanbada asoba thodang lohonba yagani energy transition khakta natana Digital infrastructure mapanga kan khanba amasung defense manufacturing sing hena pakthok jakthok hanbada chu mineral sing asigi mateng lobo yagani haidi GSI na puthorokpo report asigi matungina Manipur Assam Arunachal Pradesh Meghalaya amasung Nagaland da rare earth elements sing amasung mineral sing leide makoigi manungda lithium graphite vanadium amasung cobalt yauri haidiba mineral sing asi battery semiconductor amasung advanced oiraba alloy sing manufacture tawbada yamna maru oiba pochak sing oiribani haidi
Report asina makha tana hai karigumba leba asigi North East asi mineral amasung REE gi hotspot ama oirabadi leba asina strategic counterweight ama oina leiba ngamgani aduga honglakliba global dynamics asigi chairakta supply chain ngamhanbaga loinana leba asigi oina su hena kumang sausilhanba ngamgani hairi report asina makha tana phongdorakibana China ga yumthangnabada natana Nagaland amasung Assam gi paringda leminariba Arunachal Pradesh da leba asigi ahanba lithium brand ohanba yaragani hairi Nagaland Police na minor ama rescue tawkhibaga loinana sex trafficking racket thugaikhre Nagaland Police Kohima da thiba humbagi thabak sathabada organized sex trafficking network ama thugaikhibага loinana minor nupi macha ama kanba ngamkhre amasung sex trafficking racket asiga mari lenba Meeoi mapan phare haire Nagaland Police ki maikaidagi phongdorakhibada Kohima da thiba humbagi thabak sathakhiba asi Kohima Women Police Station na mangkhiba nupi amagi wakat ka mari lenana FIR ama register tawrakhibagi matungena Nagaland Police mamang thagi kunthra da Kohima da thiba humbagi thabak sathabada sex trafficking network asi leire haba khangba ngambaga loinana victim amagi khongol liduna Kohima da leiba hotel amadagi minor oiriba victim nupi masa ama kanba ngamkhibane victim aduna phongdorakibada mahaku Meeoi kyana nampuda sex work to honbani haidi victim asigi wa tarba matung Nagaland Police na prime accused du thiba humbagi thabak sathaduna phagatki amasung prime accused duna haidorakpadagi atopa Meeoi nipan su phagatki accusing asina makhoi sex worker ama oina amasung nupi singbu thaba asida pusinnabu honaduna lakhi haba yazaki hairi Social media athingba thamkhibagi mayokta journalist singna khongjang sangsinkhre haukiba chayoldagi hoduna Nepal lengana leba adugi konung Kathmandu da social media athingba thamkhiba bu yaningdaba uttuna masing yamlaba Nepal gi journalist singna Kathmandu gi lambi singda wakat khongjang sangsinkhre leba adugi zedan su social media athingba thamkhibagi mayokta hayengdagi hauna leba pumbada khongjang sangsilagani hana laukthokre Nepal da lereba journalist singi umbrella organization ama oriba Federation of Nepalese Journalists ki hanagi office bearer amasung member singna su wakat khongjang asida saruk yakhe haidi wakat khongjang adu da saruk yakhiba journalist singna placard kya paiduna khongjang sanction khibuga loinana no ban freedom of express is our right people voice cannot be silenced amasung democracy is being hacked dictatorship is coming back haina thaba placard sing sizinaduna yaningdabagi kholaw kya su lawki haidi Election Commission asi bot huranbagi thabak thorom singidamak BJP na sagatpa office oirabra haina phongdorakre Karnataka gi Alan constituency da bot huranbaga mari lenana sathaba thiba humbagi thabakta Election Commission of India ACI na maru oiba information kya losinduna thamle haraduna Congress President Malik Arjun Kharge na Election Commission asi BJP gi bot huranbagi thabak thorom singidamak makhoina sagatpa office onthoklabra haina wahang tawkhre Kharge na hai kumja 2023 da pangthokiba Karnataka mikhalgi bangoina state asigi Alan constituency da voter kya maram chaduna voter list gi mingkak thalamba Congress na thengna ke matamadu da voter list kya gi voting right pu form 7 application samjin sajinbagi operation sathaduna matpi khibani hairi kumja 2023 gi February da case file tawraba matung thi humbagi thabak sathabada samjin sajinba application lising mangaga samapan modra mari thengna ke masina constituency asida vote huranbagi thabak thorom sing tawre haibagi mayek sengna khangba ngam masagi matung da Karnataka gi Congress lengana CID prop order tawduna senaba Meeoi sing phana phonaki hiram sing asigi mari lenana ACI na mamang da semjin sajinba document sing asigi khonguli naba document khara puthorakiba laikhre adubu thi humbagi thaba asi makha sathanaba amasung mapung phana loisanaba maru eba information sing puthoraknaba hairubada ngasi phawba losinduna machine menduna laikhre masina tangpodi bot huranbagi thabak tawriba Meeoi sing adu election commission gi official sing na ngaktuna thamle haibani haina phongdokhi Nigeria gi awang thangba mafamda Boko Haram militant singna zatharakpa attack ta Meeoi hompu sikre Nigeria gi awang nongpok thangba khungang amada Boko Haram militant singna mayom makai thadoktuna chaluraba halakhiba Meeoi hompu gi mathakta attack chathaduna hatkre hana mafam adugi authority gi maikaidagi phongdorakle Bama local government area gi manung chanba Darul Jamal khungangda Boko Haram militant sing aduna tongan ba camp singda mayum thadoktuna chatluraga halaktuna leiraba Meeoi singda numidangda attack adu chathakibani haina authority gi paw aduna makha tarakle ngarang nungthil Borno state ki governor Babagana Jaluna thaudok thokom aduda chatuna pawmi singda Meeoi hompu siri habagi paw adu confirm tawke mahana makha taraduna khungang adugi atopa Meeoi sing mayum thadoktuna chattana ba thembaga loinana laikidraba sing adugi damakta nungai taba phongdokhe